Naga Court ki matangda Manipur government na mikum na hum signal laiba mathau tai haina United Committee Manipur na government ki pungning chingsilakli. Imphal Jiribam lambi ase mathang chahi ki March fawda koilas thaba loiragani haina National Highway Infrastructure Development Corporation Limited na pongorapli. Oil tanker drivers singe khongjang handokre hengri oil pump sinda thau thaba chatlagani miyam na panic buying tawida na government na appeal tawrakli. Lau singu bagi pothok hengan ba lomi sina expert Singapore na chani na bagi matam oire haina Agriculture Minister Hang Khalyan na pongdokre. Horticulture Department na Sanjay Thongda Organic Outlet Store ma tuba matam da saragani haina Minister Shyam Kumar na pongdokre. Amasung Food Safety Enforcement Wing na Imphal gi Masjid Road amadi Thangal Kaitil da Rajya Thakre niyong gi wangmada yola bachana thangum polam sin pagatkre. Mayam Bukurum-zari adom yengbiriba Impact News ne bidyani thingu zamna pungja sifawbagi maroiba paw sing miyamda pizari. Naga Accord ki matangda Manipur government na mikup na hum sing na laiba mathau tai haina United Committee Manipur UCM na BJP na luchingba anauba government na sigi pungning chingsilakli. Loinana Naga Accord amadi masina oihalakpa yaba singi matangda miyamda khanghanaba UCM na makhoiga chatminaba lupsinga loinana hiramasi matangda awareness kaya pangthokpa hauragani haina committee asigi president Elangam Johnson na phongdokre. Ngasi lamfelda leiba UCM gi office ta paumi singu unabada Elangam Johnson na haikibada NSN IM amadi India government anigi marakta wari sanaba loisinduna waroi sinama puraklabasu Manipur ki manungda Regional Council sembana chingba Kanglu Masel marakta khaibung taba yaba wafam sing yawba yaroi haibasi UCM na hana India government ta thamkraba wafam ni. Loinana yumthang na badalaiba state sing tanaramdana India government na NSN IM gi interest ta thabak tawba yaroi. Karigumba wafam ama yanaba natraga Nagai Court ki wafam sing loisinbagi matang lakpada yumthang na badalaiba state sing khanghangadabani haiki. Johnson na makha taraduna Lok kharana yamna phongna tongan bachingi lam demand tawbagi mami tariba sit tawbiganu haina UCM na appeal tawki asiguma wafam ase kanagumba political ki khudong chaba lawba mioi kharana insenduna haihanba oigani haina su UCM gi maikai degi Elangam Johnson na phongdoki nakal amaromda National Highway da cheliba gari da sakhangdaba singna nomai kapsin kiba thodok adugi khudong chaba lawduna thau yenba pump singna thong hangdriba sit tawbiganu haikibaga loinana mathau tarabadi miyamgi yengduna thau yeliba pump sing chattuna yengsingani haina Elangam Johnson na phongdokhi Akogi manungda administrative division semba yaroi ethnic base aduga any sort of arrangement ama akogi marakta lairiba akogi kanglu masel gi marakta khaibung taba yaba sing asi tawbu yaroi haiba yam clear cut oiba akogi point taruk yawba memorandum ama pisandana madugi chapchaba firep adu koi khangan gre Manipur ki manungda akoina hoji regional council na chingba adagi financial autonomy hairiba mayam ase tasengbadi akoi UCM na hanjan reject tawgraba 6 schedule gi provision ngaktani hairiba singa se akoi kaidongoi da accept tawba yaroi chanabasu yaroi yate khangna government of India na sigumba ngangi saiba mayam se control tawbu yafum se udaba tangai phadana akoi Manipur sarkar anoba sarkar amasu laabanina asigumba yamna sensitive oiba issue asida kari karamba phibam da leiribage haibase khangminana ba honaba aduga chapchaba firep sing adu government of India na tasengna narom da tawba yaba sing du khangminna horakanda madu akoi madugi section ba khongthang adu lahobu chungane ne koi UCM da faujai Kilometer Chaniga Kunsangba National Highway 37 Imphal Jiribam lambi ase mathang chahi lisingani tarani pargi March ta fawbada koilas thaba loiragani haina lambi ase busembagi thawpuriba National Highway Infrastructure Development Corporation Limited NHIDCL phongdorakli Highway ase semnabagi damak Ministry of Road Transport and Highways Government of India na lupa crore chamagani manga sukai thokrabani Highway asigi maruiba thong ani habidi baragamadi makru thong su RCC bridge na saragani masigi damak ministry na lupa crore chamaga sumna tarukai thokle amadi hairiba RCC gi thong ani asi NHIDCL na English ngani taramapan fawda sabalo silagani hairi lambi asi sembada changa daba compensation ki senfam lupa crore ani ga 10.9 ministry na kai thokpagi matung inna Manipur government na chahi asi March kun mathoi dagi compensation piba hokre
amadi numit asimaktadagi NHIDCL na highway asi semagi thabak paikhatpa haurakibani haina project asigi general manager Sunil Kumar na phongdorakli ningsing bayai Prime Minister Modi na hairiba lambi asi athuba matamda semjinba loibagi apamba phongdokrabani amadi lambi sembagi fibam asi kadai fawa khumang chausilaba haiba khangnaba haukibe April 16 tasu Prime Minister na video conferencing gi khuthangda Manipur gi Chief Secretary NHIDCL gi official sing PWD amadi Ministry of Road Surface and Transport gi official singa waristana ki balai khrabani. We had taken over the road only on 27th of March. So today when we are sitting on 1st of May, it is hardly 1 month. Immediately we had divided the whole road into 3 packages of about 70 to 75 kilometers each, awarded the works to 3 different agencies. Now after the new government of Manipur has taken over, they have ensured the money is distributed immediately, and the day the money was distributed on 21st of March, we started the work on both the bridges. Right now, the work has started both on Makru Bridge and Barak Bridge. I expect within 2 years' time, we'll construct that bridge. Manipur government ka yanaba purakpadagi All Manipur Petroleum Products and Drivers Association ki khongjang handokre. Loinana, hayengdagi oil tanker sing oil pump sing da thau thaba chatlagani amasung nongmanini asig manungda gari chatpa hauragani haina All Manipur Petroleum Products and Drivers Association warep laukre. Ngasinungthil association gi mihut singa Chief Minister go nakhibaga loinana demand ani pisinki loinana drivers singi demand adu pigani haina Chief Minister na thajaba pirakhi Chief Minister na thajaba pirakhraba matung ikan kanadana pung ahum rom leiraga haiba demand sing adu mathakta drivers singi yaifana ba topa demand ahum amasu Chief Minister na hapchinduna punna demand manga piragani haina CFNPD gi Commissioner K Radha Kumar na masalaktuna malomda leiba oil depot da khongjang changsiliba drivers singa wari sanaki amasung demand sing adu piragani haina yawba aiba cherol amasu drivers singa pikhi Government drivers singi dama paikhat kani haina pikhiba thajaba sing adudi DGP gi officer drivers singi khudong chadaba sing pau pinaba pung kunmari hangadaba hotline number ama hangba hotline number adudi 0384245014 driver amadi handyman singi insurance amamam yawhanduna government chahi gi premium thiba lalhobaga mari lainaba thaudokta driver laikhidaba matamda ex gratia amadi imung manungda thabak piba National Highway singda security ningthina ngak senba madi manga suba transport department ta gari ga mari lainaba hiram singda matam changhandana loisin hanba hairiba wafam singasini Siragadi paisa khara es gracia ne piraga kasu harau bahuna de lebaki sebani torisi aduna masi khangna sarkar sina piri basing sida establishment of a hotline in DGP's office mobile number ani ga pigini WhatsApp ki facility yauni khudak ta kanu torak pa yana ban akoi gi thau lairi numit kuni gi chatna ba petrol gi lairi diesel gi kunthra gi lai adum panic buying tawin yum da petrol thamage henam mai ho lang phok thokani normally gi darkar leba changdu da dum si na biu haiba appeal chima so hoi praja consumer sing da tawjani demand ani khak demand to women the demand manga wana pigene na mana insurance pire ahen ba haibidi akoina hazard das ki matang da motor vehicle ki matang da ning batung da mayam na chingba akoina hairu da mayam masana khang Chief Minister na loina nakoina ning batung da gi hairu loina mak pigene na mari lena ba director commissioner mayam lung korom matung da noina apam demand gi hairu na loi hair matung insurance pire ga da ngasi gi akoigi strike che ngasi de call off tawragani na aina mayam da haijiri Numit Marini Jumna Chathagadaba State Agricultural Fair Ngasidagi Palace Compound Laiba Iboyama Sumang Lila Sanglin the Hokre. State Asigi Lau Singubagi Potok Hengatnaba Agricultural Expert Amadi Lomi Singapuna Chatmina Nabagi Matam Oire Haina Agriculture Amadi Veterinary Minister V. Hankaliana Fongdokre. Minister Hankaliana Haikibada State Asigi Apunba Mioichada Humdramanga Lomi Oizerabasu Lau Singubagi Potok Putokbagi Changi Yamna Hantari. Serasigi miyoi singi yamna marui bachinjak oiriba chengi changchatta darkar leiba metric 10 lakh taramathoi serasigi lomi sina puthokpa ngamdri serasigi lofam nongma nongmagi piksilakpa sinasu serasigi agriculture gi mari lainaba department amdi lomi singdai henba singnaba ma oiri fibamasida hena scientific oiba amdi mechanized farming gi matengsu lomi singna loba matam oire haina minister Hankaliana makhataki
ngasigi thauramadu saryakiba agriculture ki commissioner Jason A Simrena serasi ki oiba agricultural policy ma thuba matamda puthoklagani state agricultural management and extension training institute amadi state agricultural department na seno pangthokiba ngasigi mela adu da puna stol ni funa sarukyaki Horticulture Department Government of Manipur na organic outlet store ama thuba matamda sanjen thong da saragani haina mahut ki minister TH Shyam Kumar na phongdokre wafamase ngasi Lamphel supermarket pangthokiba Lamphel supermarket chakwa thorang nupilup amasung khwairaman bazaar new market non license holders association ki taret suba foundation de ki thorangga mari leina na wangang bada minister na phongdokibani Minister na makha taraduna hai lenga ga sira miyam da namthak tawduna ngai haki yana ba themjin bam sungam loi daw ba thabak tangam gani haina wasak loi phongdoki Council of Ministers singa tanaduna Imphal manung da leri ba tongan tongan ba kaithel khudingmak proper plan amagi makha da thabak thoram sing paikhat ba mathau tari haiki Bazar manung da dukan famamiyoy sina proper planning yaudana masa masa na saning ba mong da dukan amasung yum sajilak pa sing yari makai di tawbiganu haina su minister na appeal tawki Khwairaman Bazar manung da cold storage thamna ba tuba matam da honagani haina su minister na thajaba thamki loinana Imphal matnung khak chawkhalaga Manipur pumba chawkhale haiba yaroi Manipur gi tongan tongan mafam sing da lairiba maroi ba kaithel sing su mineng changba tangai fade haina su phangdoki Aku isi secular democratic country में है कोई चनिंग में धर्म मत सब ये शायद चनिंग में सब ये कोई चनिंग की इसका सब ये मैं धर्म की में अब यार का सो कोई माँ आगे मफम मम्मी ले जाना मफम जगह है इसका कोई नबी की बैठे ही ना मागी स्वरात ये बकरा मसो बुका अंदर मिसाली कोई कहना तो लगा स्वरात को बुका अंदर मैं ऐसे से सब कुछ याद है मेरा शुरू में इमाम ने हमने अगर तो कोई ना सायों में हम जो मफम सायों में मफम माँ बड़ा करना कर Manumang ka sabi na gadi. At ito tatong nilipon ay mas may tawag kami laba. Food Safety Enforcement Wing na Imphal gi Masjid Rodam di thangal kaithel gi dukan kayadagi niyong gi wang mana yolam bachana thangna polam sing fagat khre. Wing asina drive chathari haiba pau fangbadagi thong lonsin kibe dukan kya makhata na ayaba yaudru fawba hangba yadana ba wing asina sil tawsin khre. Ngasigi driver say Food Safety Commissioner PK Singh meeting makhada Imphal East, Imphal West Thawbal amadi Besnupur District ki apun ba enforcement wing na chathakibani. Driver to the Food Safety and Standards Authority of India FSSAI gi license yauda bachana thangna polam sing yon ba thingnaki. Masida natana Myanmar dagi pusilakwa expiry date naptaba Myanmar loan da iba chana thangna ba polam sing sil namsin ba manufactured date anirak napsin ba madi manam namthi ba polam kya fagat ki Driver to the Sarya ki ba Food Safety and Administration ki designated officer Thaunawjam Sunil Kumar na angang sing na chabada khanaw gi laina ke narak pa yabagi fibam da leiriba Myanmar dagi pusilakwa chana thangna ba polam sing ase mamang da thingba thamki ba laikre I think Basig Mayok Tangasi Yolam Liver Polam Singasi Fagat Pani, Makatana Yon Bathang Narabadi, Food Safety and Standards Act 2006 Kimatung in Amara Labor Singimatak Action Lokat Kani. Department of Sigi Manpower Wat Panamang the Toy Drive Chatavangam Kidrabasu, Hausiti, Manpower Matik Chana Laire, Makatana Akan Drive Katampaki District Marias Changsilagani. Wing asina Changsilaba driver Sidamiamam, the CSO Singna Sumatang Pang Biduna, FSSAI license out of Polam Sing Yon Bating Naba Changsin Minasi Hainamahana Piltoki. ngasi koina phagaliba polam sing asi koina dukan da magi masing je koina count tokte masing thidoi aduga masing thidoi mayam jing je koina makoida sigum ba pose makata na yondana ba aduga makoida dugal je sil tawba aduga makoida leiriba mathang da yongado pose koina under the Food Safety and Standard Authority India na fasai gi guideline makada kogi fasai license yauraba asigum ba pose koina yonbiu haibagi instruction lama pirani aduga makha tabada makoina yon bataragadi penalty mayam lei penalty to karamba penalty pangada ge habase office da discussion torom batungda makoi ABO jing matamda akan be action lama koi commissioner food safety makha da section thorang loina koi lokhalagani Government ki scheme sing mapung fanam ti mai pang na chana hanbada stakeholder khudima ke choba thodang lei haina rural development and panchayati raj minister thongam besuzit na phongdokre Chaliba Senba Chahili Singani Tara Taret Taranipan ke Han State Employment Guarantee Council ki mifam chair tawraduna scheme singa simai pang na chana hanaba suggestion su pibero haina mari lena badisi sing the minister na phongdoki loina na scheme singa sig matang na jila parisana chingba local governing body sing busu
Mari Lainaba District Singna, Nintina Tapi Tambina Basu, Minister Biswazit Nahaike. Besnapur District ki Manung Chanba, Tongan from Sing accident talk but the Angama Yaunamio any Sire, Nahaman Aruba Fivum the like an a cray. A hand by accident is not Trong Laubamaka, Trong Laubimaka, like I the chain but Tidim Lambida Nuntil Pung Animakai Tab the Tokibani. Taudo do the Angang Masiki, Amanasoki, Lake Hidrabanga do the Quaktagi Manung Chanba, Santong the El Harbert ni Soklabanahaduna, NG Abinasni, Makoyani Mactonamba Gariadu, Karigari no Hibakang Hodre Hari. Taudo Simatana JSC was Semagaloina Chenaba Putopina Mailena Authority the Tuxin Bayano Warip Castle Cre Hari, Nakalamarumda, and a super accident to the Nangarang Midang Puntaramato Makai Tabamatamda, Kaibul Police Station Gimanung Chanba, How Grampat Amasung, Moirang Kudo and Gimarak the Cheliba Moirang Kumbilambi the Tokibane. Taudo do the Lake Hidramio and the How Grampat Lake Kaidegi. Seram Naucha Sahi Kuntrani Toy Apopo Mamoni, Lake Hidraban Naucha Tomlam Nibagadi the Sumasakang Hodre Hari. Taudos the Matanga, Yanning the Fondoktunum from Madugimiam now confirmed Chatakre. Wakan from Lois Sinapun Mariman the Marilena Authority and Mihat Putoka the Benihidi. Mapithel Dam the Sohala Bachadong Kulgi Kunja Singa, IFCD Minister led Pau Hokibiauna, IFCD officials Singona Cray. Unabagi Thoramadu Bau Prada Labor All Secretariat ki Conference of the Pangtoki, Jadongi Kunja Sing Aduna Minister Amasung IFCD officials Sinda, Damasi Hakta Gimaquina Tainariba Oaba Sing Paudam Ki. Kunja Sing Adunam Katana Damasina Maram Oraga Yum Hong and Kiba Kunja Sing Namatic Chaba Compensation PBU, Tongana Hingnaba Gilambia PBU Haina Taksin Ki. Minister led Pauna Palibaga Minister Kunjasang Natinariba Awaba Sinko Hanabakana Kanari, Minister na Mahak Masanam from Madu Lakton Lay Film Singing Singani Loina Kunjasang Aduda, Damasilo Sinabu Hanabanamating PBU Highness of Piltoke. Board of Secondary Education Manipur Sinduna Class 10 examination ke answer paper yeng bada soibelere answer paper yeng libo ojana hana ke answer paper sindok laga anoba answer paper hapchilam bada fare haina Kanglai Park Students Association case in a claim torakli ngasi kwakaitil da leiba mahiro lubastiki officer pawmi singu unabam da lubastiki General Secretary Sukham Vidyanandana hai Both same media Makada Hose class and examination ke answer paper yang bada soibelere haina pau fong badagi ngasi CC Higher Secondary School the chatuna yang silubada Peace and Freedom Academy Thobal ge mathematics ki oja ti amubi ko ba mana hana ge answer sheet adu segairaga anoba answer sheet amanong na hapchilamba thengna badagi case gi thomi singna phare Case na makata na yang silubada ti amubina code number gi matung ina candidate singi masak maming khangdok laga candidate singi maming thaba anoba semdok laba answer paper hapchilam ki Ngasigi thaudo asana candidate singi aronba code number sil likoi haiba mayak singna takle loinana boss sem na sinduna pangthok leba exam asida boss sengi makok thongbo official sing yauna yamna chauna lagtuna ba mayawre haiba mayak singna takle haina Vidyanandana phongdoki Nakalamaromda boss sem na sinduna pangthok leba examination asigi chana pathap kya thugaiduna board asigi secretary na tawning momongda aranba kya tawre phiba masida boss sem gi secretary ase khudakta thabakta gi terminate tawgadabani loinana answer paper semdok semjin tawda chenari bati amubibu ozagi senfamdagi tokhalu haina Sukham Vidyanandana demand tawrakli Peace and Freedom Academy ki oja sina mairu singi answer script adu mai thongba sing adu setat lakanda anoba answer script na mau chinjalamba thengnarki hariba answer script sing aduda mairu singi maming matha asi yamna mek sing ni yawna maram oirakanda handaki exam asigi answer script sing asigi semliba code adu leak oire haiba duma mayek sengle question asi mapan gi press tagi Purun kaba matung da receipt to bagi full responsibility asi section 43 clause 1 asi ki matungina controller of examination ki mathauni haidana palli adabu handaki exam asi da di question adu board asi ki secretary na receipt tauki amot ba thabak thorum sing asi da senary ba board of secondary education Manipur ki secretary asi khodak tagi terminate tawrakanda anoba secretary ma mot chinjan gadabani plus masida khogi lautuna bada yaw mu sing adu phajana thigalakanda madru chenaba official sing khudima madu thabak tagi lokthok ba loinana maral gi matungina phangmam thokba ain gi serak sing adu phangan gadabani
मोरे कॉलेज के प्रिंसिपल डॉक्टर लुंजापाव बाउफैना कॉलेज से इंटरनेशनल की थाकता संगत पीरबदी म्यांमार की महैरोई क्या थाईलैंड महै तंब चटपगी मोता कॉलेज से लाकने हाइना फोंदोखरे ngasi college asida BADP scheme mkhada 26 sector AR palel na saba water supply reservoir tank sanga bagi thoramda afamase phongdoki bani water supply reservoir tank adu 11 AR ki commandant Colonel Manoj AP na sangakhi sangabagi thoramdu da kuke students organization mori gi mihut singh college asigi mahiro singh amsung community leader kyana thoramdu sarukyakhi Colonel Manoj AP na su water tank asinam famadu da afabai singh panghanbada natana college asigi mahiro singh da su chauna kana bapiragani habu afam phongdoki अखोइना इंटरनेशनल स्टैंडर्ड हाइबसी करिगिनो हायरगा बर्मा साउथ ईस्ट एशियन कंट्री सिंगसे मोरे कॉलेज तमनिंग है अदुना मथ्रिदि लेरदि मोय अति इतेदा थाईलैंड अमदा अमदा चतबिदा मोरे द लाएदि अखोइ मोरेगी मणिपुर की कानन ओयगद्रा गवर्नमेंट ऑफ मणिपुर ओरो इंडिया ओरो मोयना साबिगिदबा एनी स्कीम से इचम जमनतबा इंटरनेशनल स्टैंडर्ड साबिनबा रिक्वेस्ट ए मयामदा हाइजाबने It's a humble beginning. Let's hope that more and more projects will come for the college, though already we have projected certain things. So I hope with the help of Almighty God, we will be able to get those projects. So in the next coming 5-6 years, the college becomes a fully functional college with all the departments and all the amenities. Kunipan suba mahiri singi hak kanban mit pangthokadori haina emsu na thadarok pachero na khangalakli Jahi khuding inumina se pangthokna lakpagum lakliba me kunipanda All Manipur Students Union Bisnupur District Committee na mapungoina sinduna Moirang Multipurpose Higher Secondary School da miyangi mifam galoinana mahiri singi hak kana buhana bada dungai lekhidraba mahiri singi saktam dai kalekat tamgani haina cherosim katari Elementary School Oja Lising Amaga Chatret Marfu Tarukpu downgrade tawkhibagi matangda All Manipur Elementary School Teachers Association MSA na chahi anirom tongan tongan makhongjang kya leptana changsinun lakhibadu ngasidagi handokre ngasi Major Khulda leba Manipur Press Club da All Manipur Elementary School Teachers Association go iba mifama mafam khibaga loinana khongjang sing handok na warep lokhibani Association asigi General Secretary C.H. Santakumar na hai Haukiba April kunipanda State Cabinet na Oja sing downgrade Taubadagi hanagi government na thoklamba order to cancel tawrakpadagi MSA na changsilamba khongjang sing handokpaga loinana Oja sing ge awaba ubiduna Oja sing bu yaifana bathabak paikhat pirakpagi damak anoba government na sibuthagat phongdokhi Ningsing bayabadi mamangda lemba Congress government na haukiba chahi lising ani tarataruke April kunda Oja lising magacha threat marfu tarupu downgrade tawagi warip loduna Oja sing bu substantive post ta handhanduna matam sana pension chatlaba Oja sing fawa pension phangba yahandaba madi in service ta leibo Oja sing bu thar tare nipalom thagi tolo phanghandana lakhibani Sahi Yankai Humpu and a couple of the Ramoda Madam Sadana, Hoki government, Congress government, the great cabinet decision Lodana, Oda sing to Kaptani the gig. Matam Kaya Sana couple of the Roda Kaya pension from the Neva. Hotel Jikin Service the Lady Bapada, the sing on the Marpu Kuna, Hanipan and a Pungarana, Awa, Fiva Masibu. Now the line of government, Sina, send me the Kodas in the sea. Say any game among the delay hunger strike of Loinana, mask of erase nothing but nothing Kaya, like it up to Kaya, something with a dog. No government is in a young topper, Peter Badina, the Sinagate strike Makatan, Dokurama, when a strike is suspended or end of Say April Pumanga Matam the District is turning Haina Kangna from the oil tanker whom the Nomai Capsuna Asopana Madia Kaito Nangan Kibadu, KC Swa Group Ki Unit Amana Landa do Chathakibini Haina, Aina Thinkraba Lal Holubasigi Central Media Coordinator Ki Secretary, Comrade Lenin Maitino Tadropachero claim Torakli. Loinana operation called Hut ki part and parcel in Indian Oil Corporation ki mathakta phase 1 ge hum suba chambalanda da sopan nangkraba oil tanker drivers singi damakta communist revolutionary singi itin famama oriba people's war group na thamoi sena nungai taba fawi haina su sengdorakli Inkum jale singani tara tarukta Manipur lengak na mai pak lahina lauthokraba forest department ki forest guard candidate sing buthabak join ta holu haina khongdung changsin kre sanjan thongda leba forest department ki office ta nupi kun manga
Candidate Chaniga Yankai Mangana Makoibu Tabak Tobuki order PBU Hana Wakat Kongjak Jackson K. Adu security personnel sing the candidate sing adu Sanjan Tong Tam the Putokuna candidate Mariga Chief Minister Unabagi Ayaba PK. Ngasi Kongjang adu the Saryakiba candidate sing the Makoiba Tuba Matan the Tabak joint Tobayahan Biu. Department Ki Benungai Tabaka Labu candidate sing the Awaba PB Gano Hana demand Torakli. Panbayaba Mana Forest Department listing an Itara Taruki November Kuntareta exam Pang Tok to Namadicha Sigi December Kunhum the order Toktuna Forest Guard Chaniga Yankai Manga Mai Park Lahana Lau Toki Bani. Department na koi thabak si requirement se tawra matung sida khoi offer form adagi koi mari lena ba koi document loi submit tawra matung sida mane ngasi bokta tha ama makhai hela si bokta khoina joining pibi da bai tare freshen ga lorpa step to na khoi mathang step orani ko ado khoina pambadi candidate khoi 255 na pambadi khoi athu matan da join to hon biu si katani khoina haijis moi office ki mangda nungai na da ba khoi ba lera ga su khoi di sam sam candidate sing ta khoi bidimize on bi ganu Imphal West Narcotic Cell na nupi makani kilogram amaga kona na fare. Farab nupi adu Churachandpur district ki manung chanba Singhat talaiba Singhat ki Vengnom dagi Namonching Mapuroiba Tomba Lanuni. Namonching ase Imphal West Narcotic Cell ki OC Inspector K Ranjit na luchingbu timamana tidim lambi ki kaisam thong khodam layer ki manak tagi nomidung ba matung pung ama khara helakpa matam da faba ngam ki bani. Kani ga kona na faraba nupi ainggi oiba khongthang lokhatna ba Narcotic Cell na pukre. Phagnung rape case ka mari lena na ngase hairok ta mahiru sin rally chatuna khongjung changsin khre ngase yu hairok ta leba tongan tongan ba school gi mahiru sin hairok part 1 part 2 madi part 3 inform sin bathuna rally du chatki social youth progressive organization hairok amadi youth forum for protection of human rights in sin rally du chatpane rally adu da rape tawu yaning de marale ba singmatik chawa charak piu haina iba placard sing sizina ki ba galoina na kholau kya sulauki Panwaya badi hauke ba April 10 mari cherabuni mikinu bidang da nupi macha ani bu mioi tare na gang rape chathaki haibagi wahauda Manipur da lairiba tongan tongan ma mahiroi lup amni civil organization kya na wa kan firm na chingba khongjang kya changsin duna lakli bani Ministry of Minority Affairs na Minority Mahiro Institute of the District Sing the Kangalakli Manudi Ministry asina pre-matric post-matric amadi merit cum min scholarship lisingani tarit ki pending amadi verify tawdana leriba renewal application singi online verification tawnaba NSP 2.0 portal adu amukhana hangna bu warep lawre Institute na verify tawna ba roiba numit na me tarani aduga district natraga state natraga union territory ki department na verify tawna na ba roiba matam na me kun mangani haina MOBC Manipur ki director na thokpa cherol na khangalakli Matang Swaisa Brem Luzagi Manipurum di Maling Tungan Tungan Bi Pau Single ko break yam thuna hanjarake impact news meeting tan lebiu Mayam bomko na taram nok sri bulletin sing khata ba pau me pizari Hat Karga Samvardhan Sahayata HSS Haibano Magyoiba Handloom amso handicraft ki matang da khana nei nabagi camp ama harong sabal tourism committee hoda pangthokre Ministry of Textiles, Government of India ki Development Commissioner for Handlooms New Delhi na sinuna camp atu pangthokki bani Maroina lamdamasagi fi sabi singda matau karam na senthok laina pothok puthokadagi amasung fi salonsa tawa miyoy singda government piba scheme sing karam na lawgadagi haiba miyam da khanghanna ba camp atu chathaki bani camp atu da sar yakiba lamsang constituency ki MLA so riba Manipur Handloom and Handicraft ki Deputy Chairman S Raje na phongdokki bada Sports, Art and Culture da natana lamdamasagi handloom amsung handicraft ki fazaraba pothok sina Manipur ki masak takli Manipur ki tongan tongan mafam da handloom amsung handicraft ki pothok ningthina pothok pangamna buhatna bagi plan leire loina na lamdamasagi fi sabi sing na sumathauda pungning changna hotna biduna mapalai bak sing da iramdang ki pothok yon bangamna buhatna se haina appeal su tauki Lairiba nupising asina akoi pisalo chagi thabak mayam ama tawrel kanda akoi bi mayam sing ase mapan ni state sing export tawraga akoi Manipur ase Bharat da yauri hai se akoi pothok tuna sakta kanda akoi Manipur awam thakta hangapada housing matami isani sing sudai da lobiyo training tawga training yauri ba ni sing aduna normal patsani tara try koi timen When a training I raganda individual
तौरगा सो कोई कोल कोई पीने पहचान स्कीम की मखादा आर्टिसन सिंह की आईडी कार्ड रजिस्ट्रेशन कैंप ब्रह्मपुर अधिकारी मयूम लेरक पांगथोखरे मिनिस्ट्री ऑफ टेक्सटाइल्स गवर्नमेंट ऑफ इंडिया की मखादा सोसाइटी फॉर एडवोकेसी एंड रैपिड डेवलपमेंट एंड एडवांसमेंट सिंधुना नोमी कैंप अदु चथखिबनी कैंप अदुदा लेकाय अदुगी फिसालोनसा अमसुंग खुदसा हाइबा आर्टिसन क्याना सरुक यादुना आईडी कार्ड रजिस्ट्रेशन तौनखी खुदसा हाइबा सिनमिसिंगदमक टेक्सटाइल्स की यूनियन मिनिस्टर स्मृति ईरानी ने लॉन्च तौखिबा स्कीम असना आर्टिसन सिंह द लोन इंश्योरेंस अमसुंग क्रेडिट गारंटीड फंड्स न चिंग गवर्नमेंट की यामना लाइन फंगबा ngamlagani hana कैंप अदु सरुक याकिबा महिला मोर्चा बीजेपी की नेशनल वाइस प्रेसिडेंट ए शारदा न फोंदोरकी हाइरिबा ट्रेनिंग अदुदा यावरिबा बेनिफिशियरी सिंग अदुदा मकोइदा स्टाइपेंड न चिंगबा ट्रेनिंग अमममदा लुपा चहुम चहुम पर डे सागनी काइना हारिबा सिंगबा बेनिफिट सिंग सिमा ट्रेनिंग यावबदा दुगुंबा म लेरे अखोगी इंश्योरेंस कवर तवी एक्सीडेंटल डेथ ओइरगना अखोगी अमाउंट 1.5 lakhs kumba adumaina piba normal debt oraga 60,000 piba sumaina scheme singama cover tori card si parba matamda hairiba sinpham asiga chanaba any benefit aduma scheme singa du lakpa matamda ekoina madu thana na bidam ta longna tam hona bada yamna araiba mongda card si yauragadi ekoi phangani hairiba training aduda yauriba beneficiary singa duda makoida stipend na chingba National People's Party Manipur के एक्टिव मेंबर हेलियन थांग थांगलेट अमदी केच लोकेननी बुमथंग सिन पार्टी से वाइस प्रेसिडेंट इंचार्ज चुराचानपुर डिस्ट्रिक्ट अमदी जनरल सेक्रेटरी ऑर्गेनाइजेशन ओइना हापलेना पार्टी से प्रेसिडेंट थांग मिलियन किपगेन थादोरप चेरोन फोंदोरकली सोशियो इकोनॉमिक अपलिमेंट ऑफ वुमेन इन मणिपुर हाइब हिरम द नोमगी ओइबा अवेयरनेस के मम पांगथोखरे केमसी मणिपुर स्टेट वुमेन्स डेवलपमेंट कॉर्पोरेशन लिमिटेड के स्पॉन्सर मखादा वांखै अयांगपली वुमेन्स डेवलपमेंट एसोसिएशन सिंदुना ब्रह्मपुर थांगपाट मपाल कम्युनिटी हॉल पांगथोखिबने इमुंग अमगी इकोनॉमी फगनबु होनबदा नुपिसिंगना लौरिबा थौदांग अमदी तौबा याबा थबक थौरम सिग मतांगदा रिसोर्स पर्सन सिंगना वांगांखि ngasigi thormududa IMC ward number 19 ki councillor Y Lukamani medi social worker Kesh Nabakumar su sargyaki management ki matangda numit mangani chubna chathagadaba bhab taminabagi thoram Churachandpur da ngarangdagi hokre thoram adu Nelidin Found sinduna Churachandpur Government College cha hoktokibani government ke employee yankhairom na thoram adu sargyaki Nambol Municipal Council की नौना चेयरपर्सन खलबा चिंखाम बसंत वासक लौख्रे वासक लौबगे थौरमदु काउंसिलर से नंबोल ऑफिस पांगथोखी नौना चेयरपर्सन खलबा बसंत बु बिष्णुपुर की DCM हरे कृष्ण वासक लौखी काउंसिलर से हाना चेयरपर्सन और एल बिरमनी न होके अप्रैल की तांग 13 फम थादोख्रब मतुंग था अमरोम चेयरपर्सन की फम से हांगदुना लाखिबनी फम से मेंसिनबदमक माहोत की याथंग मतुंगिना काउंसिलर से की फम बसंत बु चेयरपर्सन ओइना खनखिबनी लाग्लिबा में तरा तरुक्तगी कुन फाव पांगथोकदोरिबा सिरुई लिली फेस्टिवल मनुंग द फिल्म सोसाइटी मणिपुर ऑल ट्राइबल फिल्म डेवलपमेंट कॉर्पोरेशन का कुत्समनदुना नुमिन मंगानी गोइबा सिरुई फेस्टिवल ऑफ बेस्ट साउथ ईस्ट एशियन फिल्म्स का लोइनना ABC ऑफ फिल्म मेकिंग हाइबा नुमिनिनी गोइबा डेमोन्स्ट्रेशन वर्कशॉप अमा उक्रुल सिलगनी हाइरी वर्कशॉप असे सर ज्ञानिंगबा मैट्रिक पास तौरबा मियोइसना चंबचे अमदा पासपोर्ट फोटोग्राफ अनिंग लोइना उक्रुगी मिनी सेक्रेटरीट लेबा डिस्ट्रिक्ट इन्फॉर्मेशन ऑफिस अप्लाई तब यागनी हाइरी ब्रेस्ट कैंसर की मतंगदा मियामदा भाब ताहनबगी थौरमगा लोइनना लेमना लाइना से खंगदोकपगी कैंप अमा पांगथोखरे थौरम अदु मेडे नुमित का मरी लेनना सिजा ब्रेस्ट एंड थायराइड क्लिनिक की डॉक्टर अजित लुक्राम की लमजिंग मखादा वांगोय CHC दा ngarang पांगथोखिबने लागलिबा में तरुक जिरीबाम की गुलराथुन कम्युनिटी हॉल दनात की थोरम लोइना जिरीबाम एरिया की साउथ ईस्ट एशिया कल्चरल ऑर्गेनाइजेशन की मसा लोइसंग हांगथोकलगनी हाइना खंगरकली असम की लमकादा वारीलिबा फेस्टिवल ब्रह्मपुत्र वैली असम असिदगी हौख्रे वारीलिबा फेस्टिवल अदु रेपेटरियो वारीलिबा मणिपुर सिंधना लमका की हाइग्रु पोपी काशीपुर लेबा हरि मंदिर मंदोपता हौदोखिबनी फेस्टिवल से रेपेटरियो ब्रह्मपुत्र वैली ब्रांच होजाय असम अमसुंग जैन मणिपुर डांस अकादमी इम्फाल पुनः खुदसमनदुना पांगथोकपनी
Center na mamang chahi gi November 9 di khang lupa chamnga amasung lising ama chatpi no chatnaroi haina lokiba Philip demonetization in India haibi hiramasida college oja singai banumi nini gi oiba khana naina ba seminar amanga si Thobal district gi Wangjing da leba YK college pangthokre thoramasiga mari lena wangang kiba mir sina demonetization na miyam da pi kiba chai theng amadi masina black money thingba terrorist singna senkhai tukhai toba thingba fake currency note thingba amadi India gi GDP hengar han kiba dugi matang wangang ki Urja CAPF Under 19 Girls Football Tournament ta Kripsa Naram Thong NYTH se okram chu thek YW Silang Thabalam di Imphal West Club mai pakre Tournament asing ngase yu Kumalampak Main Stadium sana ki bahan ba match amada Kripsa Naram Thong na ESU wangkhai bu panjal mari sino da maiti ba pi ki bgaloina na ani suba match na NYTH se okram chu thek na Kendra Vidyalaya Langjing bu yamna lakchana panjal contrast sino da maiti pi ki Nungthil sana ki bahan ba match da YW Silang Thabal na Kendra Vidyalaya Lamphel Patpu yamna lakchana panjal contram sino da maiti ba pi ba ngam ki bgaloina na ani suba likta na Imphal West Club na Churachandpur Club pu panjal ani sino da maiti ba pi ki All India Police Sports Control Board ki meeting makha da IJR sauna sinuna pangthokliba tournament asige hayang match mari sanaragani Urja CAPF Under 19 Boys Football Tournament ta Bishnupur Club amadi Imphal East Club ani mai pakre Kumalampak Artificial Turf Ground nga sayuk sanakiba match amda Bishnupur Club na Kendra Vidyalaya Lamphel Patpu yamna lakchana panjal taramanga sinol mai tikpiki Nungthil Kumalampak Main Stadium da sanakiba ahanba match amda Imphal East Club na Kendra Vidyalaya Langjing bu panjal kunhumdoi sinol mai tiba piki bagaloina na ansuba match dana Thobal Club amdi Churachandpur Club anina match ki apiba matamda panjal ani chana duna match asi draw taki All India Police Sports Control Board ki meeting makha da IJR sauna sinuna pangthokliba tournament asige hayang match mari sanargani Maharashtra ki Nasik ta tha se kunmari degi kunipan foba pangthokadaba kunipan suba sub junior national kho championship 2017 na saru yagadaba sanari singi list law thokle Manipur Amateur Kho Association na pangthokiba trial cum selection test atu da khalaba sanari singna tournament committee ki convener A Sanjeev Kumar SYBA athokpam da tha sigit manga fawi manungda report tawragadaba ni haina association asigi chairol amana khangalakle Ahanba Sangai Trophy Veterans Football Championship da IEVFA Team A Salanthong amadi NCDA Khongangpat ani mai pakre ngasi tournament asigi ahanba sanakiba leg match amada IEVFA Team A Salanthong na AYMFA yari pupu panjul ani amada mai tiba piki match asida mai pakraba IEVFA Team A Salanthong ki sanori bangkimam di sundar ani na match ki mari amsungkun mari subamen sing da panjul amamam chanki Mighty Horaba AYMFA Yaripoki Matangarba Pantalono Tomba match ki taruk suba minute chanki Jathariba football trophy asigi ngasi sanaki bani suba liktana NCDA khonga pat ki sanaroi Ramesh na panjul ani aduga Somokanta amasung Azizur Rahman na panjul amamango chanduna VVFAM kaisam patpu yamna lakchadna panjul marisino da mighty piki RK Fortune Developers Private Limited के Managing Director RK Rameswar की सेंटर मखादा All Manipur United Veteran Football Association सिंधुना चथरिबा चैंपियनशिप असिदा Veteran Football Team कुन्ना सरुक्यारी हेयंग टूर्नामेंट असि मखाताबा लीग मैच अनि पाछोय पार्ट 2 दा लेबा पामयागी सानाबुंगदा सानारगनी Karnataka ki Bellary district ki manung chanba Vijayanagar da leba Inspire Institute of Sports ta judo ka launa bagidama open trial selection ama Manipur Judo Association na pangthokadori trial selection asida yawning labadi chahi taru ki mathakta leba senior level fawagi sanor sina lakliba tangmanga fawi manung da maming matha amasung chahi gi praman oiba yaba sakhang che ama Manipur Judo Association ki secretary da yawhan birakna ba association asigi chairol amna khangalakli Taramapan Suba Challenge ka Veterans Football Tournament ki ngasi sana ki bacha jing FCM de akampat Veteran Football Association ani match adu draw oikre
ngase 11 star akampat ki sanabungda sanaki ba tournament asige matangar ba league match amada charging FC ge sanore Gandhi na match ki tarani thoi suba minute panjlama chankraba matung akampat veteran football association ki sanaroi KH wangle na makhoi gi sotha duna leiba panjal do match ki kunumdoi suba minute handoktuna match asige apiba matamda team animak na panjal amamangu chanaduna match ase draw takhi Manipur Veteran Football Association of Sinuna Chathariba tournament the football team apana sarukyari tournament siga hayeng sanagadaba ahan balikta HSD SVS Sadar Hills amadi YBF Sagol Banga anisbaliktana UKFC Uripo amsong FC EIMI Game Village anina lamba tawnaragani Lakliba में तरुक तगी निपान फावा खुमलंपाक शूटिंग रेंजर्स कॉम्प्लेक्स द निपालक सुबह इम्फाल डिस्ट्रिक्ट शूटिंग कंपटीशन 2017 पाक थोकलगनी कंपटीशन असद इम्फाल के शूटर सिंगना राइफल अमदी पिस्टल सिंगी इवेंट सिंगदा सरुक्याबी यागनी हाइना इम्फाल डिस्ट्रिक्ट राइफल एसोसिएशन चेरोम द खंगलकली सरुयानिंगबा इम्फाल के शूटर सिंगना लाकलिबा में मंगा फावदा युक पुंग तरुक तगी तारा फावी मनुंगदा शूटिंग रेंज ऑफिसर एंट्री थाजन बयागनी हाइना सुमखा तारकली अमरोमदा लागलिबा मे मापनदगी तरामाथोई फावा इम्फाल वेस्ट के शूटर सिंगेदमा खुमलंपाक शूटिंग रेंजर्स कॉम्प्लेक्स दा निपालक सुबह इम्फाल वेस्ट डिस्ट्रिक्ट शूटिंग कंपटीशन 2017 बांग थोकलगनी हाइना इम्फाल डिस्ट्रिक्ट राइफल एसोसिएशन खंगलकली मे निपान फावदा अयुक पुंग तरुक मखाइदगी तरा मखाइ फावी मनुंगदा शूटिंग रेंज ऑफिसर एंट्री थाजन बयागदी हाइना सु मखा तारकली अरोइबदा बुलेटिन्स की हेडलाइंस अमनमियाम थमसगे Naga Accord ki matang da Manipur government amikum na hum sing na leiba mathau tai haina United Committee ki Manipur na government ki pungning chingsilakli Imphal Jiribam lambi asi mathang chahi ki March faw da koilas thaba loiragani haina National Highway Infrastructure Development Corporation Limited na phongtorakli Oil tanker drivers sigi khongjang handokre hayengdagi oil pump singda thau thaba chatlagani miyamna panic buying tawbidan government na apel tawrakli Lau singu bagi pothok henganaba laumisan expert singa puna chanmina bagi mata moire haina agriculture minister hangkhale na phongdokre Horticulture department na Sanjen thongda organic outlet store ama tuba matan sargani haina minister Shyam Kumar na phongdokre